ꯑꯩ ꯁꯤꯂꯥꯗ ꯇꯥꯅ ꯇꯥꯅ ꯅꯝꯖꯔꯛꯀꯦ ꯅꯠꯇ꯭ꯔꯗꯤ ꯃꯥꯏ ꯃꯁꯛ ꯎꯠꯇꯦꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯛꯄꯁꯨ ꯌꯥꯏ ꯃꯥꯅꯦ ꯎꯝ ꯑꯇꯣꯞꯄ ꯃꯤ ꯎꯠꯂꯗꯤ ꯊꯤꯒꯦꯔꯥ ꯐꯖꯒꯦꯔꯥ ꯃꯥꯒꯤꯁꯤ ꯎꯠꯀꯗꯧꯅꯤ ꯊꯤꯒꯦꯔꯥ ꯐꯖꯒꯦꯔꯥ ꯊꯥꯒꯠꯀꯗꯧꯅꯤ ꯑꯗꯨ ꯊꯥꯒꯠꯄꯁꯤꯃꯗꯤ ꯏꯌꯥꯎ ꯌꯥꯎꯗ꯭ꯔꯦ ꯑꯩꯗꯤ ꯑꯣꯏꯗꯕ ꯀꯌꯥ ꯉꯥꯡꯇꯦ ꯄꯤꯛꯏꯉꯩꯗꯗꯤ ꯁꯤꯗ ꯄꯥꯏꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯂꯥꯛꯏꯕ 13 ꯑꯥꯒꯁꯁꯦ ꯁꯤꯗ JNUꯗ 13 ꯑꯥꯒꯁꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯇꯣꯔꯤ DMCCꯅ ꯁꯤꯜꯂꯒ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏ ꯀꯀꯥꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯃꯥꯅ ꯏꯟꯖꯥꯡ ꯍꯦꯛꯉꯩꯁꯤꯗ ꯑꯩ ꯑꯣꯏꯅ ꯍꯥꯏꯖꯔꯛꯑꯒꯦ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯇꯥꯡ 13 ꯑꯩꯈꯣꯏꯒꯤ 13 ꯑꯥꯒꯁ 13 ꯑꯥꯒꯁ ꯅꯨꯃꯤꯠꯁꯦ ꯁꯤ ꯀꯩꯅꯣꯗꯁꯨ JNUꯒꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯗ DMCC ꯍꯥꯏꯗꯤ ꯗꯦꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅ ꯁꯤꯟꯖ ꯂꯥꯡꯖꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒꯤ ꯊꯧꯔꯝ ꯑꯃꯈꯛ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤ ꯑꯗꯣ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ ꯁꯩꯔꯦꯡ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃꯁꯨ ꯊꯝꯖꯔꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯃꯗꯤ ꯗꯦꯜꯂꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯂꯒ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯌꯥꯎꯕꯤꯅꯕꯅ ꯑꯩꯈꯣꯏ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯄꯤꯛꯄ ꯑꯉꯥꯡ ꯂꯩꯔꯒꯁꯨ ꯊꯧꯔꯝꯁꯦ ꯍꯥꯏꯗꯤ ꯏꯁꯩ ꯁꯛꯍꯟꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯁꯩꯔꯦꯡ ꯊꯤꯍꯟꯅꯤꯡꯕ ꯃꯌꯥꯝ ꯑꯩꯈꯣꯏ DMCCꯒꯤ ꯅꯝꯕꯔꯁꯨ ꯑꯩ ꯊꯣꯛꯍꯟꯖꯔꯛꯀꯦ ꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯒ ꯑꯉꯥꯡꯁꯤꯡꯁꯨ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯍꯟꯕꯤꯌꯨ ꯑꯗꯨꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯍꯟꯁꯤ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡꯗ ꯂꯩ ꯃꯅꯥ ꯑꯃꯃꯝꯇꯪ ꯑꯣꯏꯔꯁꯨ ꯀꯠꯄꯗ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯗ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯍꯜꯂꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯩꯅꯣ ꯇꯧꯒꯦ ꯃꯔꯣꯏꯁꯦ ꯈꯤꯇꯪ ꯂꯦꯜꯂꯒ ꯃꯔꯣꯏ ꯊꯣꯡꯒꯦꯅ ꯇꯧꯔꯝꯃꯤꯅꯦ ꯑꯗꯣ ꯃꯔꯣꯏꯁꯦ ꯂꯦꯟꯒꯦ ꯃꯄꯥꯟꯁꯨ ꯂꯣꯏꯅꯃꯛ ꯁꯥꯔꯛꯑꯦ ꯇꯧꯔꯤꯁꯦ ꯅꯪ ꯃꯔꯣꯏꯁꯦ ꯕꯥꯖꯤꯒ ꯊꯣꯡꯗꯣꯏꯔꯣ ꯕꯥꯖꯤꯒꯁꯨ ꯕꯥꯖꯤꯁꯤ ꯕꯣꯔꯤꯗꯨ ꯅꯠꯇ꯭ꯔꯣ ꯈꯪꯗꯕ꯭ꯔꯥ ꯕꯥꯖꯤꯁꯨ ꯊꯣꯡꯗꯣꯏꯅꯦ ꯑꯗꯒꯤ ꯊꯥꯡꯖꯤꯡꯁꯨ ꯈꯤꯇꯪ ꯂꯩꯌꯦꯕꯀꯣ ꯅꯍꯥꯟ ꯂꯣꯂꯥꯡ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯗꯨꯁꯨ ꯈꯤꯇꯪ ꯍꯥꯞꯀꯦ ꯃꯊꯛ ꯀꯥꯔꯛꯑꯗꯤ ꯅꯣꯛꯐꯗꯦꯗ ꯌꯥꯎꯈꯤꯕꯗꯣ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯗꯤ ꯀꯥꯎꯔꯦ ꯍꯥꯏꯕ ꯌꯦꯡꯉꯣ ꯃꯊꯛ ꯀꯥꯔꯛꯄꯒꯤ ꯀꯩꯅꯣꯗꯣ ꯊꯥꯡ ꯇꯦꯟꯅꯦ ꯄꯣꯔꯛꯏꯁꯦ ꯃꯄꯥꯗꯣ ꯏꯁꯩ ꯁꯛꯄ ꯕꯣꯔꯤ ꯊꯣꯡꯗꯣꯏ ꯕꯣꯔꯤ ꯀꯧꯕ ꯑꯗꯩꯗ ꯃꯉꯣꯟꯗ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯍꯥꯏꯗꯤ ꯃꯀꯨꯕꯣꯛꯀꯤ ꯃꯃꯤꯡꯁꯦ ꯍꯩꯅꯗꯦꯗꯅ ꯑꯣ ꯑꯩ ꯄꯟꯅꯗꯦꯗꯅ ꯅꯤꯡꯁꯤꯡꯉꯦ ꯂꯤꯂꯥꯗ ꯅꯠꯇ꯭ꯔꯥ ꯅꯣꯛꯐꯗꯦꯗ ꯅꯣꯛꯐꯗꯦꯗ꯭ꯔꯥ ꯀꯩꯅꯣꯒꯤ ꯃꯔꯣꯏ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯤ ꯃꯥꯁꯦ ꯍꯥꯏ ꯉꯝꯗ꯭ꯔꯕ ꯑꯗꯨꯒ ꯃꯔꯣꯏꯒ ꯕꯥꯖꯤꯒ ꯊꯣꯡꯒꯦ ꯍꯥꯏꯕꯗꯣ ꯇꯣꯂꯟꯅ ꯏꯁꯩ ꯁꯛꯄ ꯃꯄꯥ ꯁꯥꯕꯗꯣ ꯑꯩꯗꯤ ꯃꯀꯨꯕꯣꯛ ꯁꯤꯒꯤ ꯁꯥꯕꯗꯣ ꯀꯩꯅꯣꯁꯤ ꯅꯥꯀꯨꯞꯄꯤꯁꯦ ꯃꯃꯥꯡꯗ ꯀꯩꯅꯣ ꯇꯧꯈꯤꯕꯁꯨ ꯑꯝꯇ ꯌꯦꯡꯉꯨ ꯃꯄꯥꯟ ꯂꯥꯛꯑꯦ ꯁꯤꯁꯨ ꯃꯄꯥꯟꯗꯤ ꯃꯇꯝꯁꯤꯅ ꯂꯣꯏ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨ ꯃꯥ ꯆꯥꯎꯕꯗꯨꯒꯤ ꯋꯥꯅꯤ ꯁꯤ ꯂꯦꯟꯊꯠꯂꯁꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯕꯥꯖꯤꯒ ꯃꯔꯣꯏꯒ ꯊꯣꯡꯒꯦ ꯊꯥꯡꯖꯤꯡ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯤ ꯊꯥꯡꯖꯤꯡꯁꯦ ꯂꯩꯔꯤꯉꯩꯁꯤꯗ ꯑꯃꯨꯛꯇ ꯁꯤꯂꯥꯅ ꯀꯔꯤꯑꯕ ꯃꯔꯣꯏꯒ ꯀꯩꯅꯣꯒ ꯃꯔꯣꯏ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯔꯣꯏ ꯊꯣꯡꯕꯁꯤꯗꯤ ꯃꯣꯔꯣꯛ ꯀꯌꯥ ꯁꯥꯔꯔꯣꯏ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯆꯥꯗꯕꯅ ꯃꯔꯣꯏ ꯊꯣꯡꯕꯁꯦ ꯃꯣꯔꯣꯛ ꯁꯥꯕꯅ ꯍꯥꯎꯋꯦ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯁꯦ ꯃꯣꯔꯣꯛ ꯊꯣꯡꯕ ꯍꯥꯏꯔꯦ ꯅꯪ ꯃꯣꯔꯣꯛ ꯊꯣꯡꯕ ꯍꯥꯏꯕꯗꯣ ꯎꯁꯣꯞꯇ ꯃꯣꯔꯣꯛ ꯊꯣꯡꯕ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯪꯉꯛꯇꯦ ꯃꯔꯣꯏ ꯊꯣꯡꯕ ꯍꯥꯏꯔꯒ ꯃꯔꯣꯏꯒ ꯕꯣꯔꯤꯒ ꯊꯣꯡꯕꯅ ꯑꯃ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕ ꯑꯃ ꯂꯩꯔꯦꯗꯅ ꯑꯗꯨꯒ ꯎꯁꯣꯞꯇꯗꯤ ꯃꯣꯔꯣꯛ ꯊꯣꯡꯕ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯁ ꯑꯩꯅ ꯄꯥꯝꯃꯛꯈ꯭ꯔꯖꯥꯠꯅꯤ ꯃꯣꯔꯣꯛ ꯊꯣꯡꯕꯒꯤ ꯈꯨꯍꯥꯎꯁꯤꯗꯤꯀꯣ ꯑꯩꯈꯣꯏ ꯗꯗꯥꯅ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯣꯔꯣꯛ ꯏꯟꯊꯣꯛ ꯄꯥꯝꯈ꯭ꯔꯦꯗꯥꯅ ꯍꯥꯏꯗꯣꯏꯅꯦ ꯑꯗꯩꯗꯤ ꯗꯗꯥꯅ ꯆꯥꯛ ꯊꯣꯡ ꯆꯠꯂꯗꯤ ꯑꯗꯨꯝ ꯄꯨꯕꯤꯔꯛꯀꯅꯤ ꯑꯩꯅ ꯁꯨꯇꯤ ꯊꯣꯛꯄ ꯃꯇꯝ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣই ꯗꯗꯥꯅ ꯌꯥꯝ ꯂꯨ ꯇꯧꯕꯁꯤ ꯉꯥ ꯑꯇꯥꯎꯕꯁꯨ ꯄꯨꯔꯛꯀꯗꯣꯏꯅꯤ ꯑꯉꯥꯡꯈꯩꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯃꯆꯥꯁꯤꯡ ꯀꯔꯤꯁꯤꯡ ꯑꯇꯩꯅ ꯑꯗꯩ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯂꯩꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀꯀꯥ ꯊꯣꯛꯂꯛꯑꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯀꯀꯥ ꯈꯛꯇ ꯎꯈ꯭ꯔꯅꯤ ꯑꯇꯩ ꯀꯅꯥꯝ ꯎꯔꯔꯣꯏ ꯑꯩꯈꯣꯏ ꯂꯩ ꯑꯁꯤ ꯀꯥꯎꯈ꯭ꯔꯗꯧꯅꯤ ꯍꯥꯏꯗꯣꯏꯅꯤꯀꯣ ꯌꯥꯝꯅ ꯏꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯕꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯛꯇꯁꯨ ꯈꯤꯇꯪ ꯍꯦꯟꯅ ꯀ꯭ꯂꯣꯁ ꯑꯣꯏꯅꯕ ꯂꯩꯗꯅ ꯃꯔꯣꯏꯁꯦ ꯑꯗꯨ ꯐꯗꯤ ꯌꯥꯝ ꯐꯖꯔꯕꯅꯦ ꯍꯟꯗꯛ ꯃꯔꯣꯏ ꯁꯤ ꯍꯤꯡꯍꯧꯔꯤꯁꯦ ꯑꯩꯈꯣꯏꯁꯦ ꯃꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯀꯦ ꯇꯧꯕꯅꯦ ꯑꯗꯨꯗ ꯍꯤꯡꯍꯧꯔꯤꯅꯦ ꯅꯠꯇ꯭ꯔꯗꯤ ꯁꯤ ꯅꯍꯥꯟ ꯂꯣꯏ ꯌꯣꯟꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯔꯗ꯭ꯔꯣ ꯂꯦꯟꯕ ꯀꯥꯇꯤꯗꯩꯗꯤ ꯍꯩꯔꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯇꯤ
ꯑꯗꯨ ꯅꯪ ꯑꯗꯨꯒꯤ ꯂꯩꯕꯥꯛ ꯑꯇꯣꯡꯕꯗꯨꯗꯪ ꯍꯩ ꯑꯃ ꯀꯩꯅꯣꯁꯤꯗꯗꯤ ꯍꯩꯇꯦ ꯍꯥꯏꯗꯥꯏꯅꯦ ꯍꯩꯇꯦꯕ ꯑꯩꯉꯣꯟꯗ ꯈꯨꯠꯂꯣꯏꯗꯕꯗꯣ ꯀ꯭ꯂꯥꯁꯇ ꯑꯩꯈꯣꯏ ꯀꯀꯥꯅ ꯂꯣꯏꯅꯃꯛ ꯍꯩ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯅ ꯎꯠꯊꯣꯛꯇꯕ ꯄꯣꯠꯁꯦ ꯅꯠꯇ꯭ꯔꯗꯤ ꯍꯧꯗꯣꯔꯤꯕ ꯑꯩ ꯂꯣꯏ ꯇꯧꯔꯅꯤ ꯊꯥꯖꯕ꯭ꯔꯥ ꯃꯥ ꯉꯥꯡꯉꯤꯁꯦ ꯑꯩꯗꯤ ꯊꯥꯖꯗꯦ ꯃꯌꯥꯝ ꯑꯁꯦꯡꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯊꯥꯖꯗꯕꯁꯨ ꯌꯥꯎꯕꯅꯤ ꯑꯩꯗꯤ ꯑꯗꯨꯝ ꯊꯥꯖꯗꯦ ꯃꯥ ꯉꯥꯡꯉꯤꯁꯦ ꯀꯥꯡꯃꯩꯒ ꯈꯨꯗ꯭ꯔꯗꯤ ꯃꯊꯛꯁꯦ ꯉꯝꯕꯖꯥꯠꯅꯤ ꯅꯣꯡ ꯆꯨꯕꯅꯤꯅ ꯀꯥꯡ ꯏꯟꯕꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯍꯤꯡꯒꯣꯜꯒꯤꯁꯨ ꯂꯣꯏꯁꯟꯒꯦ ꯑꯅꯤꯔꯛ ꯁꯨꯔꯝꯃꯅꯤ ꯑꯩꯈꯣꯏꯅꯤ ꯀꯥꯔꯛꯏ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯁꯤꯒ ꯉꯁꯤꯒꯤ ꯑꯍꯨꯝꯂꯛꯅꯦ ꯀꯥꯔꯤꯁꯦ ꯅꯣꯡ ꯍꯥꯏꯗꯤ खितंग थबक से लोइसनगे मरक की ना तुम ले लो को सोनगे अकोब खितंग उठके सिगी कनोजे मयांग तुनगी जे अमत फजन सेमजनगे तौनेबा मयाई सरुकसे लोइसन गमदा लय नोंग सुम चिपे 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 ता लेबजिदाबा सौग्री जु कोखवाई कासल ए सौग्री पांबी नि कोखवाई कारे सिलासी सौग्री जे हेतो की यारने मयाम तु सिदेदा मखोंग दा अंगु कोखवाई कासल इजे अदुगा सोंदा अमगा लेगिबन कायदनो तुसिदा अमगा तुसिदा न पांबी नि कोखवाई कासल लेबको सिदेदा खर खुजल लय तु सोन मुय अनि जे कोखवाई कारपगी खुजल सिगिरि सौग्री अंगांग बजिना मतुन थुदियौदबदगी लोरे वांगबद निमना कंपेयर कनो तौगिदोरे चांगदमनगिदोरे वांग तानगिदोरे अदो नोंग ताबजिदा सौगिदी फरे मथंगी योनबगी अमुक सिलाइबानीगी कॉम्पिटिशन तौ यारनी कांग याम लाकप्रा मैम नापाक ये अमती येंगे सुम थाबनी को मतम हादि सिंग मतम जे हिंगदबनेबा अदु हौजे हौरगा अमु फिबम जे दम सोक्ति सो एकरा सोना कंगी हादि पटली पटली तौर इजे मखोंदि हेते यादबनेबा मतम जे अदु सुम येंजनगे तौरिमने अनम कनबगे यादे खंग खंग सुम तौबनी कना खनि सोइदना हौरदि यन मयांग तोंजु अदुम अमु फजरबनी हादि मतोनबुदि चोंगथ्रिको खरबुदि मतम ngaide yagiरो हंदक योंग लाक्तबदा आदि कनो करियबो सिगी यांगंग लाजे खर चोंग ngam ijeng योंग कयारक न फुक्तल जमा चोंबगा फुक्पुगा तौबदा तुनिं खोपसे चोंगखले ममांगदा फुक्तल योन थोखिबदो सिनी मयाम लौ सिंगुगी पाउदम सिंजिजु कनो तौरे फजरे सिला सिजे चा लोनबा चाबुदि खोइ लोंद्रे क्या लोलकांदा नत्रगा इंजांग द करिदा थाकपा याबने मनाज अदगी सगेम ग पोमदि को मनाजे चपचा खंगदब्रोना खंगदे खोदि वनाने हाय वनाजे कदौगिनो सगेम पोमदा हापा यानी मनम नुंसिनाबा सौगी अंगांगुजे कक्थटलजिर खंगदेने थाबत लंग हा नोंग चुरिङाइजे कौरजो सिने ऐन नोंजे नांगे चुद्रगजु को इसिंग चाइ वा पोसे फवा वाले अदो हौजी अमुक चुरि खुचुजना नोंजे सुमले लेप्तना चुबनिया लेबाक लेहावगा लोइ पाइथोखरे चुमन्दना को लोइ चोंथोबजान लेबाक चुमल्लजु फत्ते चुमन्द्रजु फत्ते चांगम द सुबियु सिने अदगी चुबि हेक्ता हंदक्ति कन्ना चुबनिना को हाइदि इसिंगजे चावै चुइ लंपाका थुम्मगा लैबनिना सिददि अमु यादे अखोई हिंगोनजे मयामना वीडियो दि येंबदि याम चावमनबनी को याम पिखरजानी आइगी सिदगी सांगबजे सिदगी नै पुथोरइजे मयामना पोट अदुग योली अदा योली गाइदे याम चावनो कोइबा मानबे को कयम चावदे तो मयाम आइना हुजिक चटलगे येंगेबको सिदगिना अखोई असोन मतोन जिबोकने आइना चटपगी खोंकाप तो कनो खोंकाप 10 खक्तनेबा सांगीजे सुमाइना वीडियो दि येंबदि याम चावबा मानद्रा याम सांगबा खोंकाप 10 खक्तने सांगीजे
aduga songi kainojiga adagi asongidaju mayungidaju ason mataidagi na son matai bokta khongkap tara mukha ki chang udini sijudu aduna yam chawbunati mi yemna chalaga khongkap tara muk chathoga square feet adaida khongkap tara pakpo khongkap tara sangba haitare ne adum khaktani khoina thajari ji yam chawbunati adu video dadi ꯄꯣꯠꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯐꯅꯕ ꯁꯦꯝꯕꯤꯕꯒꯤ ꯄꯣꯠꯁꯦ ꯈꯤꯇꯪ ꯌꯥꯝꯅ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ kari daweba amta hairo ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯐꯅꯕ ꯁꯦꯝꯕꯤꯕꯒꯤ ꯈꯤꯇꯪ ꯌꯥꯝꯅ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯍꯣꯏ 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 ꯁꯦꯝꯕꯕꯨꯗꯤ ꯑꯩꯈꯣꯏꯅ ꯌꯥꯔꯤꯕ ꯃꯈꯩ ꯁꯦꯝꯃꯦꯗꯅ ꯑꯗꯨꯒ ꯀꯩꯅꯣꯗꯤ ꯃꯐꯝꯗꯤ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦꯕ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤꯗꯗꯤ ꯌꯥꯝ ꯆꯥꯎꯕ ꯃꯌꯥꯝꯅ ꯍꯦꯛꯇ ꯃꯊꯛꯀꯥꯁꯤ ꯀꯩꯅꯣ ꯇꯧ ꯍꯥꯏꯗꯤ ꯖꯒꯥꯁꯦ ꯑꯩꯈꯣꯏꯅ ꯊꯥꯔꯤꯁꯦ ꯑꯇꯩꯒꯤꯁꯨ ꯅꯠꯇꯦꯗ ꯀꯩꯅꯣꯒꯤ ꯖꯒꯥ ꯂꯩꯇꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯊꯥꯅꯤꯡꯉꯁꯨ ꯃꯤꯒꯤ ꯖꯒꯥ ꯁꯣꯟꯗꯗꯤ ꯆꯪꯁꯤꯜꯂ ꯊꯥꯔꯨ ꯌꯥꯄꯣꯟꯇꯦꯗ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯐꯥꯎ ꯇꯥꯟꯊꯣꯔꯛꯀꯦ ꯍꯥꯏꯔꯅꯤ ꯃꯤ ꯖꯒꯥ ꯊꯥꯔꯗꯤ ꯑꯗꯨꯗꯨꯅ ꯖꯒꯥꯗꯤ ꯆꯥꯎꯕ ꯅꯠꯇꯦ ꯊꯥꯕꯗꯤ ꯌꯥꯝ ꯍꯦꯟꯅ ꯊꯥꯅꯤꯡꯉꯤ ꯃꯐꯝꯗꯤ ꯌꯥꯝ ꯄꯤꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯖꯒꯥꯗ ꯊꯥꯕ ꯃꯌꯥꯝ ꯍꯟꯗꯛ ꯅꯣꯡ ꯆꯨꯕꯁꯤꯗ ꯌꯦꯟꯗꯦꯝꯗꯤ ꯌꯥꯝ ꯐꯒꯠꯂꯛꯑꯦꯀꯣ ꯃꯊꯪꯒꯤ ꯌꯣꯟꯕꯗꯗꯤ ꯌꯦꯟꯗꯦꯝ ꯈꯔ ꯍꯦꯟꯅ ꯄꯨꯊꯣꯔꯛꯑꯅꯤ ꯌꯦꯟꯗꯦꯝꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯗꯤꯃꯥꯟ ꯂꯩꯗꯅ ꯃꯃꯥꯡꯗ ꯍꯦꯛꯇ ꯀꯣꯟꯅꯗꯦꯗꯅ ꯑꯩ ꯃꯅꯥꯛ ꯆꯪꯁꯤꯜꯂ ꯎꯠꯂꯛꯀꯦ ꯌꯦꯟꯗꯦꯝꯁꯦ ꯌꯦꯟꯗꯦꯝꯁꯦ ꯐꯖꯔꯛꯑꯕꯅꯤꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯄꯨꯊꯣꯛꯄꯗ ꯐꯖꯔꯛꯑꯕꯅꯤ ꯁꯣꯟꯒꯤꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯄꯤꯛꯂꯞ ꯇꯧꯔꯤꯑꯕ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯕꯈꯩꯁꯤꯅ ꯁꯤꯁꯤꯅ ꯑꯃꯨꯛ ꯃꯆꯥ ꯑꯃꯨꯛ ꯊꯥꯗꯣꯛꯄꯅꯤ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟꯁꯤ ꯌꯥꯝꯃꯟꯈ꯭ꯔꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯌꯥꯝ ꯐꯔꯛ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛ ꯉꯝꯗꯕꯁꯤꯗꯅ ꯑꯃꯨꯛ ꯃꯆꯥ ꯈꯔ ꯊꯥꯗꯣꯛꯄꯅꯤ ꯑꯗꯣ ꯁꯤꯗꯩꯗꯅ ꯑꯃꯨꯛ ꯈꯤꯇꯪ ꯄꯨꯀꯛ ꯆꯥꯎꯔꯛꯄ ꯁꯣꯟꯁꯤꯗꯅ ꯑꯃꯨꯛ ꯈꯔ ꯍꯦꯟꯅ ꯑꯃꯨꯛ ꯆꯥꯎꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯗꯁꯨ ꯂꯩꯔꯦꯀꯣ ꯃꯌꯥꯡꯇꯣꯟꯁꯦ ꯃꯊꯪ ꯌꯣꯟꯕꯗ ꯐꯖꯔꯛꯑꯅꯤꯀꯣ ꯃꯊꯪ ꯃꯌꯥꯝꯁꯤꯗ ꯁꯧꯒ꯭ꯔꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯧꯕꯗ ꯐꯪꯒꯁ ꯇꯥꯁꯟꯕ ꯈꯨꯏꯗꯔꯛꯄꯗꯣ ꯃꯅꯥꯁꯦ ꯍꯦꯛꯇꯣꯛꯍꯧꯔꯒꯦ ꯃꯈꯣꯛꯇꯅꯤꯀꯣ ꯐꯪꯒꯁ ꯇꯥꯔꯤꯁꯦ ꯃꯅꯥꯗ ꯇꯥꯕ ꯅꯠꯇꯦ ꯃꯈꯣꯡꯗ ꯐꯪꯒꯁ ꯇꯥꯁꯟꯕꯒꯤ ꯈꯨꯏꯖꯜꯂꯛꯑꯦꯅ ꯍꯥꯏꯕꯅꯤ ꯃꯔꯛꯇ ꯑꯗꯨ ꯆꯤꯡꯊꯣꯛ ꯌꯥꯅꯤ ꯁꯤꯒꯤ ꯃꯣꯔꯣꯛ ꯃꯆꯥꯁꯦ ꯑꯝꯇ ꯌꯦꯡꯍꯜꯂꯣ ꯃꯌꯥꯝ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯔꯥꯎꯟ ꯇꯥꯕ ꯃꯣꯔꯣꯛꯇꯣ ꯃꯇꯨꯝ ꯇꯥꯕꯤꯗꯣ ꯁ꯭ꯋꯥꯏꯗ ꯄꯥꯜꯂꯤꯁꯦ ꯀꯨꯏꯔꯦꯗꯅ ꯍꯟꯗꯛ ꯑꯃꯨꯛ ꯄꯥꯟꯗꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝ ꯌꯧꯕꯒꯤꯗꯣ ꯃꯌꯥꯝ ꯃꯆꯥ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯥꯟꯊꯣꯔꯛꯑꯦ ꯍꯧꯖꯤꯛꯇꯤ ꯄꯤꯛꯏꯕꯅꯤꯅ ꯐꯣꯟꯗꯗꯤ ꯀꯌꯥ ꯎꯈꯤꯔꯣꯏꯕꯀꯣ ꯃꯆꯥ ꯃꯌꯥꯝ ꯄꯥꯟꯊꯣꯔꯛꯑꯦ ꯁꯤꯁꯤꯅ ꯈꯔ ꯆꯥꯎꯔꯛꯑꯀꯥꯟꯗꯗꯤ ꯍꯦꯛꯇ ꯄꯨꯡꯌꯣꯝ ꯌꯣꯝꯃꯅꯤ ꯃꯃꯥꯡꯗꯗꯤ ꯆꯦꯔꯪ ꯃꯆꯥ ꯊꯥꯕꯅꯦ ꯍꯟꯗꯛ ꯕꯣꯔꯥꯗ ꯑꯣꯟꯊꯣꯛꯄꯤꯕꯗꯒꯤ ꯍꯦꯛꯇ ꯃꯀꯥ ꯐꯜꯂꯒꯀꯣ ꯅꯩꯔ ꯊꯣꯛꯂꯛꯑꯦ ꯍꯟꯗꯛꯇꯤ ꯑꯗꯣ ꯈꯤꯇꯪ ꯆꯥꯎꯔꯒ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯄꯤꯛꯏꯕꯅꯤꯅ ꯐꯣꯟꯗ ꯀꯌꯥ ꯐꯖꯅ ꯎꯔꯝꯃꯔꯣꯏꯕ ꯑꯩ ꯁꯤꯂꯥꯗ ꯇꯥꯅ ꯅꯝꯖꯔꯛꯀꯦ ꯅꯠꯇ꯭ꯔꯗꯤ ꯃꯥꯏ ꯃꯁꯛ ꯎꯠꯇꯦꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯛꯄꯁꯨ ꯌꯥꯏ ꯃꯥꯅꯦ ꯑꯇꯣꯞꯄ ꯃꯤ ꯎꯠꯂꯗꯤ ꯊꯤꯒꯦꯔꯥ ꯐꯖꯒꯦꯔꯥ ꯃꯥꯒꯤꯁꯤ ꯎꯠꯀꯗꯧꯅꯤ ꯊꯤꯒꯦꯔꯥ ꯐꯖꯒꯦꯔꯥ ꯊꯥꯒꯠꯀꯗꯧꯅꯤ ꯑꯗꯨ ꯊꯥꯒꯠꯄꯁꯤꯃꯗꯤ ꯏꯌꯥꯎ ꯌꯥꯎꯗ꯭ꯔꯦ ꯑꯩꯗꯤ ꯑꯣꯏꯗꯕ ꯀꯌꯥ ꯉꯥꯡꯇꯦ ꯄꯤꯛꯏꯉꯩꯗꯗꯤ ꯁꯤꯗ ꯄꯥꯏꯕꯤꯔꯣ ꯍꯧꯖꯤꯛ ꯉꯥꯡꯕ ꯇꯥꯔꯦ ꯁꯤꯁꯤꯗꯗꯤ ꯂꯣꯏ ꯉꯥꯡꯒꯗꯕꯅꯤ ꯑꯣꯀꯦ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯁꯣꯝ ꯅꯥꯀꯟ ꯆꯪꯕ ꯌꯥꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯄꯣꯂꯥꯡ ꯃꯆꯥꯁꯤꯃ ꯀꯩꯅꯣ ꯑꯣꯏꯗꯣꯔꯦ ꯁꯤꯃ ꯂꯦꯜꯂꯦ ꯃꯔꯣꯏꯒꯤ ꯅꯥꯀꯨꯞꯄꯤꯒꯤ ꯄꯩꯁꯥꯁꯤ ꯅꯪ ꯀꯔꯝ ꯀꯥꯟ ꯄꯤꯔꯛꯀꯦ ꯍꯥꯏꯅꯣ ꯑꯩ ꯃꯔꯣꯏ ꯂꯦꯜꯍꯟꯕꯒꯤ ꯅꯉꯣꯟꯗ ꯑꯩꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯇꯣꯜꯂꯤꯅꯤ ꯃꯉꯣꯟꯗ ꯑꯗꯨꯋꯥꯟꯁꯤ ꯑꯗꯨꯒꯤ ꯁꯛꯆꯟꯅꯅꯕ ꯃꯔꯣꯏ ꯂꯦꯜꯂꯤꯔꯣ ꯅꯪꯒꯤꯁꯦ ꯁꯨꯝ ꯁꯛꯆꯟꯅꯕ ꯌꯥꯔꯣꯏ ꯁꯛꯆꯟꯅꯕ ꯃꯌꯥꯝ ꯃꯥꯒꯤ ꯄꯩꯁꯥ ꯇꯣꯜꯂꯦꯗꯅꯕꯨ ꯑꯩ ꯀꯩꯅꯣ ꯑꯩꯒꯤ ꯃꯔꯣꯏ ꯂꯦꯟꯊꯠꯈ꯭ꯔꯦꯅꯦ ꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯇꯧꯅꯕ ꯖꯥꯠꯂꯥ ꯈꯪꯗꯦ ꯃꯥꯏ ꯅꯨꯄꯤꯒꯤ ꯄꯩꯁꯥꯁꯦ ꯃꯄꯨꯔꯣꯏꯕꯅ ꯄꯨꯔꯒ ꯁꯤꯡꯗꯕ ꯑꯗꯨꯝ ꯀꯥꯎꯁꯟꯅꯅꯕ ꯍꯣꯠꯅꯕ ꯇꯥꯠ ꯄꯥꯠ ꯇꯧꯕꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯈꯛꯇꯪꯒꯤ ꯇꯧꯕ꯭ꯔꯥ ꯁꯤ ꯃꯌꯥꯝ ꯍꯥꯏꯕꯤꯔꯝꯃꯣ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯑꯩ ꯈꯛꯇꯪꯒꯤꯔꯥꯅ ꯀꯨꯝꯊꯔꯁꯤ ꯅꯣꯡꯃꯨꯛ ꯇꯥꯔꯛꯑꯅꯤ ꯍꯧꯖꯤꯛ ꯊꯣꯏꯊꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯍꯧꯖꯤꯛ ꯖꯒꯣꯏ ꯇꯝꯕꯤꯕꯒꯤ ꯃꯇꯦꯛ ꯑꯃ ꯃꯥ ꯍꯟꯗꯛ ꯃꯣꯏ ꯁ꯭ꯀꯨꯜꯒꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯖꯒꯣꯏ ꯑꯃꯇꯪ ꯎꯠꯁꯦꯅ ꯃꯣꯏ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯦ ꯖꯒꯣꯏꯁꯦ ꯃꯃꯥꯡꯗꯁꯨ ꯃꯣꯏ ꯁ꯭ꯀꯨꯜꯗ ꯎꯠꯄꯅꯦ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯎꯠꯁꯦꯅ ꯑꯗꯨꯃꯥꯏꯅ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯃꯣꯏꯒꯤ ꯐꯪꯁꯟ ꯇꯧꯒꯗꯧꯕ 14 ꯑꯥꯒꯁꯇ ꯑꯗꯨꯗꯨꯒꯤ ꯖꯒꯣꯏ ꯃꯃꯥꯅ ꯍꯥꯏꯐꯦꯠ ꯇꯝꯕꯤꯒꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯍꯧꯖꯤꯛ ꯖꯒꯣꯏ ꯇꯝꯕꯒꯤꯁꯨ ꯃꯇꯦꯛ ꯑꯃ ꯍꯧꯖꯤꯛ ꯌꯥꯎꯍꯜꯂꯛꯀꯦ ꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯐꯅꯦꯛ ꯑꯃꯃꯝ ꯁꯦꯠꯀꯅꯤꯌꯦ ꯍꯌꯦꯡꯗꯤ ꯑꯃꯨꯛ ꯍꯌꯦꯡꯅ ꯐꯖꯅ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯑꯩꯈꯣꯏꯒꯤ ꯀꯖꯦꯡ ꯂꯩꯒ ꯎꯞꯄꯒ ꯑꯃꯨꯛ ꯃꯣꯏ ꯁ꯭ꯀꯨꯜꯗ ꯍꯥꯟꯅ ꯊꯥꯈꯤꯗꯣꯏꯅꯦ ꯁꯤꯒꯤ ꯃꯑꯣꯡꯁꯤꯅꯦ ꯁꯥꯗꯣꯏꯁꯦ ꯑꯗꯣ ꯉꯁꯤꯒꯤ ꯍꯥꯏꯐꯦꯠ ꯖꯒꯣꯏ ꯇꯝꯕꯁꯦ ꯎꯠꯂꯛꯀꯦ ꯃꯥ ꯐꯖꯅꯗꯤ ꯆꯤꯡꯐꯥꯗꯤ ꯄꯨꯗ꯭ꯔꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯀꯩꯅꯣ ꯇꯧꯔ ꯕ꯭ꯂꯦꯁꯤꯅ ꯆꯤꯛꯀꯦ ꯇꯧꯔꯦ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯅꯝꯃꯤꯉꯩꯗ ꯍꯤꯗꯥꯛ ꯇꯩꯕꯗꯣ
ꯁꯤ ꯑꯩ ꯇꯜꯂꯦ ꯅꯪꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯖꯒꯣꯏ ꯖꯒꯣꯏ ꯁꯥꯒꯗꯣꯔꯦ ꯌꯦꯜꯂꯣ ꯑꯅꯤ ꯀꯔꯝꯕ ꯌꯦꯜꯂꯣꯅ ꯀꯔꯝꯕꯅꯣ ꯀꯅꯥꯅꯣ ꯔꯦꯁꯤꯅ ꯍꯦꯟꯅ ꯍꯩꯈ꯭ꯔꯕꯅꯦ ꯑꯩꯉꯣꯟꯗ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯂꯦꯞꯄꯒ ꯂꯩꯔꯅꯤ ꯃꯌꯥꯝ ꯖꯒꯣꯏꯁꯦ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯇꯝꯕꯅꯤꯀꯣ ꯍꯥꯏꯗꯤ ꯃꯥꯗꯤ ꯁ꯭ꯇꯦꯞꯇꯣ ꯍꯩꯇ꯭ꯔꯤꯕꯅꯤ나 ꯁ꯭ꯇꯦꯞꯁꯨ ꯍꯩꯇꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯩꯖꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯁꯨꯝ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯁꯨꯝ ꯁꯥꯍꯟꯕꯅꯦꯀꯣ ꯃꯥꯅꯦ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉꯒ ꯃꯣꯏꯒꯤ ꯁ꯭ꯇꯦꯞ ꯃꯌꯥꯝꯗꯣ ꯃꯥ ꯍꯩꯔꯣꯏꯑꯕ ꯑꯗꯨꯗꯤ ꯃꯇꯝꯁꯨ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯆꯨꯝꯅ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯑꯣꯡꯅꯦꯕ ꯅꯣꯏ ꯌꯥꯔꯒꯗꯤ ꯌꯥꯔꯦ ꯍꯥꯏꯔꯣ ꯑꯩ ꯃ꯭ꯌꯨꯖꯤꯛ ꯊꯥꯔꯛꯑꯒꯦ ꯌꯥꯔꯕꯣ ꯌꯥꯝ ꯀꯦꯡ ꯍꯥꯏꯔꯛꯏꯗ ꯑꯃꯁꯦ ꯃꯔꯨꯁꯦ ꯌꯥꯝ ꯀꯦꯡꯉꯦ ꯃꯥꯗꯤ ꯀꯣꯡ ꯌꯥꯎꯗ꯭ꯔꯦ ꯊꯤꯗꯣꯛ ꯃꯥꯅ ꯑꯣꯏꯅ ꯈꯟꯖꯤꯜ ꯆꯤꯜꯂꯣ ꯑꯃ ꯆꯤꯜꯂꯣ ꯐꯝꯊꯔꯣ ꯃꯃꯥ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯐꯝꯃꯣ ꯂꯩꯊꯔꯒ ꯑꯩ ꯀꯥꯎꯔꯦ ꯀꯃꯥꯏꯅ ꯁꯣꯏ ꯃꯃꯥ ꯁꯤꯡꯒꯔ ꯑꯣꯏ ꯑꯣꯟꯅꯗꯦ ꯃꯥ ꯑꯣꯏꯅ ꯍꯩꯅꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯑꯣꯏꯔꯣꯝꯗ ꯍꯦꯛꯇ ꯀꯣꯠꯂꯦꯕ ꯃꯈꯨꯠꯁꯦ ꯌꯦꯠꯅ ꯀꯣꯠꯀꯗꯧꯕꯗꯣ ꯌꯦꯠꯂꯣꯝꯗ ꯀꯣꯠꯀꯗꯧꯕꯗꯣ ꯍꯣꯏ ꯌꯦꯡꯉꯁꯦ ꯍꯥꯟꯅꯗꯒꯤꯗꯤ ꯍꯧꯖꯤꯛ ꯍꯩꯒꯠꯂꯛꯑꯕꯅꯦ ꯑꯗꯣ ꯃꯥ ꯍꯧꯖꯤꯛ ꯏꯀꯥꯏꯈꯔꯦ ꯃꯥꯗꯤ ꯍꯧꯖꯤꯛ ꯏꯀꯥꯏꯒꯟ ꯀꯩꯅꯣꯅꯤꯅ ꯌꯣꯡ ꯏꯀꯥꯏ ꯊꯤꯕꯤꯅꯤꯅ ꯑꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯃꯥ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯈꯤꯇꯪ ꯊꯦꯛꯄ ꯅꯧꯕ ꯌꯥꯎꯖꯔꯛꯄꯗꯣ ꯌꯥꯎꯔꯛꯇꯦꯕ ꯑꯗꯨꯕꯨ ꯑꯉꯥꯡꯅꯤꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯝ ꯊꯣꯛꯍꯟꯕꯒꯤ ꯇꯝꯕꯗꯣ ꯊꯣꯛꯍꯟꯕꯅꯤꯗ ꯍꯥꯏꯗꯤ ꯁ꯭ꯇꯦꯖ ꯊꯣꯛꯄꯁꯨ ꯍꯩꯖꯅꯅꯕꯅꯦꯅ ꯑꯗꯣ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯦꯀꯣ ꯍꯩꯕ ꯍꯩꯇꯕ ꯏꯆꯥꯒꯤꯗꯤ ꯊꯣꯛꯑꯒ ꯃꯥꯒꯤ 14ꯗ ꯅꯠꯇ꯭ꯔꯒ 14 ꯏꯔꯥꯏ ꯅꯨꯃꯤꯠꯇ 14 ꯏꯔꯥꯏ ꯅꯨꯃꯤꯠꯇꯅꯦ ꯃꯌꯥꯝ ꯁꯥꯍꯟꯗꯣꯏꯁꯦ ꯑꯗꯣ ꯃꯣꯏ ꯑꯣꯖꯥꯅ ꯐꯨꯜ ꯔꯤꯍꯔꯁꯦꯜꯒꯤ ꯍꯥꯏꯗꯤ ꯁ꯭ꯇꯦꯖꯇ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯐꯨꯜ ꯔꯤꯍꯔꯁꯦꯜꯒꯤ ꯚꯤꯗꯤꯑꯣ ꯊꯥꯔꯛꯑꯣꯅ ꯍꯥꯏꯕꯅꯦ ꯑꯗꯣ ꯍꯌꯦꯡꯁꯦ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯍꯥꯏꯗꯤ ꯑꯌꯥꯝꯕꯅ ꯃꯣꯏꯅ ꯖꯒꯣꯏꯗꯨ ꯈꯛ ꯅꯠꯇꯅ ꯗ꯭ꯔꯦꯁꯇꯨ ꯌꯦꯡꯅꯤꯡꯕ ꯑꯗꯨꯒꯤꯅꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯜꯆꯔꯒꯤ ꯎꯠꯀꯗꯣꯏꯅꯦ ꯍꯥꯏꯕꯗꯨꯗ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯊꯥꯔꯤꯗꯅ ꯃꯣꯏꯅ ꯌꯥꯝꯅ ꯍꯔꯥꯎꯈꯤꯕꯗꯣ ꯍꯥꯏꯗꯤ ꯃꯣꯏ ꯑꯣꯖꯥ ꯃꯌꯥꯝꯁꯦ ꯆꯪꯖꯟ ꯃꯥꯒ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯩꯌꯦꯕ ꯃꯃꯥꯡꯗꯨꯗ ꯅꯔꯁꯔꯤꯗ ꯁꯥꯈꯤꯕꯅꯦ ꯑꯗꯨꯒ ꯃꯔꯛ ꯀꯦꯖꯤꯗꯁꯨ ꯑꯣꯖꯥ ꯀꯦꯖꯤꯒꯤ ꯑꯣꯖꯥꯅ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯖꯒꯣꯏ ꯁꯥꯈꯤꯕ꯭ꯔꯥ ꯈꯣꯠꯈꯤꯕ ꯁꯥꯈꯤꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯂꯩ ꯇꯥꯔꯒꯗꯤ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯣꯏ ꯇꯔꯐꯇꯒꯤ ꯌꯦꯡꯒꯦ ꯍꯥꯏꯔꯒꯦꯅ ꯚꯤꯗꯤꯑꯣꯁꯨ ꯊꯥꯈꯤꯕꯅꯦꯕ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯀꯜꯆꯔꯒꯤ ꯎꯠꯂꯛꯄ ꯁꯥꯇ꯭ꯔꯁꯦ ꯀꯌꯥ ꯌꯥꯎꯗꯦꯕ ꯆꯨꯝꯅ ꯏꯆꯝ ꯆꯝꯕ ꯉꯥꯛꯇ ꯇꯧꯅꯕꯗꯣ ꯀꯣꯃꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯅ ꯄꯨꯔꯥ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯁꯥꯍꯜꯂꯦꯗꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯑꯇꯩꯒꯤ ꯑꯉꯥꯡꯈꯩꯅ ꯆꯨꯝꯅ ꯗꯥꯟꯁꯅꯤ ꯖꯒꯣꯏꯅꯦꯅ ꯀꯣꯃꯟ ꯑꯣꯏꯕ ꯃꯌꯥꯝ ꯁꯥꯕꯗꯣ ꯑꯗꯨꯗꯁꯨ ꯃꯣꯏ ꯑꯣꯖꯥꯁꯤꯡꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯅꯤꯗ ꯃꯥ ꯌꯥꯝ ꯍꯩꯕ ꯍꯩꯇꯕꯒꯤ ꯅꯠꯇꯕ ꯃꯥ ꯃꯁꯥꯃꯛꯇꯤ ꯄꯨꯔꯥ ꯔꯣꯕꯣꯠꯅꯦ ꯃꯥꯅ ꯁꯥꯔꯤ ꯈꯨꯠꯁꯥꯁꯦ ꯆꯞ ꯇꯤꯡꯉꯒꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯨꯝ ꯅꯨꯡꯁꯤꯕ ꯁꯦꯠꯆꯟꯕꯤꯔꯒꯀꯣ ꯑꯗꯨꯝ ꯃꯥꯟꯊꯣꯛꯄ ꯑꯗꯨꯝ ꯁꯥꯈꯤꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯃꯅ ꯐꯥꯔꯁꯏꯍꯥꯟ ꯍꯥꯟꯅ ꯁꯥꯈꯤꯕꯗꯣ ꯁ꯭ꯇꯦꯖꯇ ꯑꯗꯨꯃꯥꯏꯅ ꯁꯥꯅꯤ ꯑꯩꯈꯣꯏꯅ ꯊꯥꯖꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯊꯤ ꯑꯣꯏꯅ ꯆꯠꯄꯅꯦꯕ ꯑꯗꯨꯒ ꯁ꯭ꯇꯦꯖꯇ ꯃꯇꯣꯟꯗꯁꯨ ꯀꯅꯥꯝ ꯌꯥꯎꯗ꯭ꯔꯒ ꯑꯩꯈꯣꯏꯁꯨ ꯑꯗꯨꯗ ꯌꯥꯎꯕ ꯌꯥꯗꯦꯅ ꯀꯅꯥꯝ ꯆꯠꯇꯦꯕ ꯃꯥ ꯑꯗꯨꯝ ꯀꯧꯊꯣꯛꯑꯒ ꯃꯇꯣꯟꯗ ꯃꯣꯏꯒꯤ ꯑꯣꯖꯥꯅ ꯚꯤꯗꯤꯑꯣ ꯅꯝꯃ ꯄꯤꯕꯤꯔꯛꯄꯅꯦꯕ ꯑꯩꯈꯣꯏꯗ ꯑꯗꯣ ꯍꯥꯏꯗꯤ ꯃꯥꯅ ꯊꯣꯛꯄ ꯉꯝꯅꯕ ꯑꯗꯨꯝ ꯇꯧꯈꯤꯕꯗꯣ ꯑꯗꯨ ꯇꯧꯋꯦꯕ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ